ꯃꯃꯥꯒꯤ ꯃꯇꯨꯡꯒ ꯏꯜꯂꯒ ꯕꯨꯕꯣꯛ ꯍꯣꯏꯗ ꯆꯥꯛꯀꯧꯕ ꯆꯠꯄ ꯂꯩꯁꯥꯕꯤ ꯐꯥꯔꯁꯨ ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯆꯥꯛꯀꯧ ꯆꯠꯄ ꯏꯀꯥꯏꯗ꯭ꯔꯣ ꯀ ꯍꯥꯏꯇꯥꯔꯒꯁꯨ ꯀꯨꯃꯣꯟ ꯃꯥꯡꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯕꯨꯡ ꯃꯧꯄꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯕꯨꯡ ꯃꯧꯄꯥ ꯄꯨꯝꯅꯃꯛꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯣ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯗꯨꯗꯨꯅ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯤꯡꯕ ꯀꯥꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯦꯟꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯉꯣꯜ ꯄꯨꯟꯁꯤ ꯇꯨꯂꯤꯗ ꯀꯩ ꯃꯊꯦꯜ ꯊꯣꯡꯕꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯤꯛꯀꯟꯁꯨ ꯇꯧꯔꯦ ꯑꯗꯣ ꯆꯤꯛꯀꯟ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯤꯁ ꯑꯗꯨꯝ ꯇꯧꯗꯣꯏꯔꯥ ꯊꯥꯖ ꯃꯍꯥꯛꯁꯨ ꯀꯔꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯑꯗꯣ ꯁꯤꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯏꯐꯦꯛ ꯇꯧꯗ꯭ꯔꯒꯁꯨ ꯁꯔꯥꯎꯟꯗꯤꯡꯁꯤꯗ ꯏꯐꯦꯛ ꯇꯧꯈꯤꯕꯅꯤꯅ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯑꯃ ꯑꯣꯏꯅ ꯃꯣꯏꯗ ꯀꯩ ꯐꯥꯎꯔꯝꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯍꯥꯏꯕꯒꯤ ꯐꯤꯂꯤꯡꯁꯤꯗ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯥꯏꯗꯤ ꯑꯦꯁ ꯇꯥꯏꯝ ꯄꯥꯁꯦꯁ ꯃꯇꯝꯁꯦ ꯁꯨꯝ ꯍꯧꯔꯒ ꯈꯔ ꯍꯤꯜ ꯇꯧꯔꯛꯄꯗꯧꯅ ꯍꯟꯗꯛꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯈꯔ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯒꯗꯕ ꯃꯥꯜꯂꯤ ꯏꯁꯥꯃꯛꯇꯁꯨ ꯑꯗꯨꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯖꯩ ꯅꯨꯡꯉꯥꯏꯖꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯖꯔꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯔꯩ ꯂꯩꯇ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯝꯕꯁꯤꯡꯗꯣ ꯆꯥꯃꯤꯟꯅꯔꯒ ꯏꯄꯨ ꯏꯄꯥꯁꯤꯡꯁꯤꯒ ꯇꯝꯕꯤꯔꯝꯕ ꯗꯈꯤꯅꯥꯁꯤꯡꯗꯣ ꯏꯁꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯔꯛꯑꯒ ꯕꯣꯔ ꯃꯌꯥꯝ ꯄꯤꯕꯤꯔꯝꯃꯒ ꯃꯈꯣꯏꯁꯨ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯂꯥꯛꯄ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯩ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯏꯆꯦ ꯍꯣꯏ ꯉꯥꯛꯇꯪ ꯍꯥꯏꯕꯤꯈꯣ ꯏꯆꯦ ꯍꯣꯏ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏꯁꯦ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏ ꯂꯣꯏꯅꯃꯛ ꯑꯣꯏꯕꯤꯗꯣꯏꯔꯥ ꯂꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯨꯃꯥꯏꯅ ꯂꯥꯡꯅꯔꯛꯄ ꯃꯇꯝ ꯌꯥꯝ ꯂꯥꯡꯅꯒꯗꯕꯅꯦꯕꯀꯣ ꯂꯩꯕꯥꯛꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩ ꯇꯥꯔꯗꯤ ꯑꯗꯣ ꯂꯥꯡꯕꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯝꯁꯦ ꯐꯪꯗꯕꯒꯤꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯦꯁ ꯀꯦ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯁ ꯀꯦ ꯇꯤꯚꯤꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯋꯤꯁ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯔꯝꯃꯣ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯅꯤ ꯑꯃꯁꯨ ꯁꯤꯗ ꯂꯥꯛꯑꯦ ꯃꯣꯏꯕꯥꯅꯤꯗꯁꯨ ꯍꯪꯁꯦ ꯕ꯭ꯔꯗꯔ ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯀꯩꯅꯣꯗ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯊꯣꯛꯂꯛꯄꯅꯦ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯕ꯭ꯔꯗꯔꯁꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯦꯝ ꯌꯨꯗ ꯇꯝꯕ ꯑꯣꯏꯗꯣꯏꯔꯥ ꯇꯝꯃꯤ ꯀꯩꯅꯣ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯁꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯦꯁ ꯀꯦ ꯇꯤꯚꯤ ꯔꯣꯝꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯑꯅꯤꯃꯛꯁꯦ ꯄꯤꯕꯥꯁꯨ ꯑꯣꯏꯕꯤꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯃꯇꯝꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯃꯛꯇꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯄꯤꯕꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯕ ꯆꯠꯄꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯧꯕꯤꯗꯣꯏꯔꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝ ꯑꯣꯏꯕꯤꯗꯣꯏꯅꯣ ꯍꯟꯗꯛꯁꯦ ꯃꯃꯥꯡꯗꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥ ꯊꯤꯟꯕꯒꯤ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏ ꯀꯧꯔꯁꯦ ꯍꯥꯏ ꯑꯩꯈꯣꯏ ꯕꯣꯛꯅꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯧꯔꯁꯦꯅ ꯍꯥꯏ ꯀꯩꯀꯩ ꯏꯟꯖꯥꯡꯅꯤ ꯊꯣꯡꯕꯤꯗꯣꯏꯅꯣ ꯉꯥ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯆꯤꯛꯀꯟꯁꯨ ꯇꯧꯕꯅꯤꯅꯀꯣ ꯀꯔꯝꯕ ꯇꯧꯕꯤꯗꯣꯏꯅꯣ ꯆꯤꯛꯀꯟꯗꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯍꯟ ꯈꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯆꯍꯤ ꯃꯌꯥ ꯋꯥꯏꯔꯞ ꯈꯔ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯌꯥꯎꯕꯅꯤꯅ ꯉꯥ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯑꯗꯨ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗꯀꯣ ꯄꯤꯕꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯚꯤꯎꯋꯔꯁ ꯃꯌꯥꯝꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯋꯤꯁ ꯀꯩꯀꯩ ꯄꯤꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯄꯤꯕꯤꯔꯝꯃꯣ ꯚ꯭ꯌꯨꯋꯔꯁꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯑꯅꯤꯃꯛꯁꯦ ꯗꯥꯟꯁ ꯃ꯭ꯌꯨꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯣꯏꯕꯤꯗꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯈꯜꯂꯝꯕꯗ ꯇꯦꯂꯦꯟꯠꯅ ꯌꯣꯝꯗꯣꯏꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯎꯋꯔꯁ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯄꯤꯕꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯒꯦꯔꯥ ꯑꯩ ꯏꯃꯥꯟꯅꯕꯁꯤꯗꯒꯤ ꯃꯥ ꯀꯩꯅꯣ ꯇꯧꯕꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯈꯨꯗꯣ ꯇꯝꯒꯦꯕ ꯐꯥꯗꯦ ꯁꯣꯏꯈ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯀꯨꯃꯣꯟ ꯃꯥꯡꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯕꯨꯡ ꯃꯧꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯡꯁꯤꯅ ꯀꯧꯕ ꯅꯨꯃꯤꯠ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯅꯨꯃꯤꯠ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯤꯇꯪ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯈꯣꯟꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ
ꯑꯗꯣ ꯑꯩꯈꯣꯏꯁꯦ SKTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤꯁꯨ ꯀꯨꯏꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯗꯗꯥꯗ ꯀꯩ ꯑꯗꯨꯒꯤ ꯁꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯂꯥꯛꯄꯁꯤ ꯗꯗꯥꯗ ꯀꯩ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯗ ꯀꯩ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯉꯦ ꯗꯗꯥꯗꯁꯨ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯍꯥꯟꯕꯃꯛꯇꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯀꯨꯝꯍꯩꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯝꯍꯩ ꯑꯃꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯤꯡꯉꯣꯜꯁꯤꯡꯅꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯡꯉꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒ ꯑꯗꯒꯤ ꯃꯆꯦ ꯃꯆꯜ ꯑꯣꯏꯕꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯑꯗꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯨꯝꯍꯩꯅꯦꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯦꯄꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯦ ꯑꯗꯒꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ Oh, that's ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯦ. Thank you so much for your time. ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯔꯨꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯈꯣꯏꯁꯦ SKTVꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯋꯤꯁ ꯀꯩꯀꯥ ꯄꯤꯅꯤꯡꯉꯁꯨ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯑꯩꯅ ꯆꯥꯛꯀꯧꯕ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤꯗꯅ ꯍꯥꯏꯕꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯆꯦ ꯌꯨꯝ ꯄꯥꯟꯈꯤꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯨꯗ ꯃꯔꯤꯁꯦ ꯆꯦꯠꯁꯟꯍꯜꯂꯤꯕꯅꯤꯅ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯅ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯊꯥꯞꯇꯣꯛꯅꯔꯨꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯔꯤꯁꯦ ꯆꯦꯠꯁꯟꯅꯍꯟꯕ ꯑꯣꯏꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯒꯦ ꯑꯩꯒꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯍꯥꯟꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅ ꯅꯨꯡꯁꯤꯅꯗꯕ ꯈꯣꯠꯅꯗꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯣꯏꯕꯤꯔꯣ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯤꯔꯣ ꯍꯥꯏꯖꯔꯝꯒꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ sister. Have a nice day. Thank you. ꯑꯁꯤꯗ ꯁꯤꯁꯇꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯣꯏꯅꯁꯨ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣ ꯁꯤꯁꯇꯔ ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯀ꯭ꯂꯥꯁ ꯆꯠꯆꯔꯨꯕꯅꯤ ꯃꯥꯁꯛ ꯂꯧꯊꯣꯛꯄꯤꯔꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ ꯁꯤꯁꯇꯔꯁꯦ ꯑꯗꯣ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯗꯣꯏꯅꯣ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯗꯣꯏꯅꯤ ꯗꯥꯟꯁ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯗꯤ ꯇꯦꯂꯦꯟꯠꯅꯁꯨ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯁꯦ SKTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯁꯇꯔꯁꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯃꯇꯝꯁꯨ ꯂꯥꯛꯁꯜꯂꯦꯗꯅ ꯑꯗꯨꯅ ꯁꯤꯁꯇꯔꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯆꯠꯄꯤꯗꯣꯏꯔꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯀꯧꯗꯣꯏꯅꯦꯕ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯦ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕꯗꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯒꯦꯔꯥ ꯌꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯧ ꯌꯥꯏꯌꯦ ꯇꯝꯃꯝꯒꯦ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯥꯡꯅ ꯊꯨꯝꯈꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯁꯦ ꯄꯨꯕ ꯉꯝꯂꯛꯇꯔꯦ ꯅꯪ ꯈꯛꯇꯃꯛ ꯌꯦꯡꯖꯈꯤꯕ ꯏꯃꯤꯠꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯗꯔꯦ ꯑꯍꯤꯡꯒꯤ ꯏꯪꯂꯥ ꯊꯥꯖ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤ ꯂꯣꯠꯈ꯭ꯔꯤꯕ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯩ ꯃꯤꯠꯇꯥꯡꯂꯦ ꯃꯤꯠꯇꯥꯡꯂꯦ ꯉꯁꯤꯗꯤ ꯊꯥꯒꯠꯆꯔꯤ ꯐꯖꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜꯅꯦ ꯍꯥꯏꯔꯒ ꯑꯩ ꯂꯧꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯪꯅꯕ ꯁꯤꯁꯇꯔꯁꯤꯁꯨ ꯍꯥꯏꯗꯤ ꯆꯟꯗꯣꯟꯒ ꯊꯤꯟꯗꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯇꯔꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯕꯥꯃꯣꯟ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯃꯥꯅ ꯁꯨꯝ ꯆꯟꯗꯣꯟ ꯊꯤꯟꯕꯗꯣ ꯑꯗꯨ ꯁꯨꯝ ꯄꯥꯝꯕꯒꯤ ꯑꯩꯁꯨ ꯊꯤꯟꯅꯤꯡꯕꯒꯤ ꯊꯤꯟꯕꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯇꯔ ꯑꯗꯣ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯄꯗ ꯁꯤꯁꯇꯔꯅ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯗꯤ ꯏꯪ ꯆꯤꯛꯄ ꯑꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯤꯁꯇꯔꯁꯨ ꯏꯁꯩ ꯈꯤꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯒꯦꯔꯥ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯏꯁꯩꯁꯦ ꯊꯥꯏꯅꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯔꯛꯀꯦ ꯑꯩ ꯏꯁꯩ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯔꯛꯀꯦꯀꯣ ꯏꯇꯥ ꯃꯥꯡꯖꯀꯥꯗ ꯆꯠꯂꯅꯤ ꯑꯩꯗꯤ ꯃꯥꯡꯖꯀꯥꯗ ꯆꯠꯂꯅꯤ
이따만져가다자니 ꯑꯩꯗꯤ ꯃꯥꯡꯖꯒꯗꯖꯅꯤ. Oh, thank you so much. Makon yam phajai sister ani mag ado akhoi gi SKTV gi viewers sing bisu happy ningol chakauba happy tang wish to minase. Happy Ningol Chakauba to all the Sky viewers. Oh, thank you so much. Howzik aina luxury se akhoi gi Manipur University auditorium asidane aina ngasai thainazarba mi mayam da auditorium chutane pangha da hai ado kai lebi jano khangde do mayam eminor se nung sa su yam sae do nai su to pe mayam chami nurse. Brother ma'am se howzik auditorium se kai lege ngasi se. ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁꯔ ꯃꯤꯠꯀꯤ ꯑꯣꯗꯤꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ Brother se adu yengmura ba. ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯤꯁꯇꯔꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯩ ꯈꯔ ꯌꯦꯡꯕꯤꯔꯨꯕꯅꯦ Oh, yam fay brother se kai department ke birabno. ꯑꯩꯈꯣꯏꯁꯤ DB SSD ꯍꯣꯏ Ado akhoi se SKTV gi market gi lakchabane ba. Ado brother ani de hadi piba so bani na hadi ningol chakauba matam su la ado brother sum khanga bani hai tar ado ningol chakauba matam su la bani na akhoi piba mo oina akhoi ningol sing da akhoi special akhoi viewers sing da ko kari paujau pining ge have the happen habiram. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯁꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯨ ꯂꯣꯏꯗꯗꯅ ꯂꯩꯕꯅꯤꯅ ꯍꯥꯟꯅꯗꯧꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯈꯣꯠꯅ ꯇꯧꯗꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯌꯦꯡꯕꯤꯔꯒꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯣꯏ ꯆꯠꯄ ꯐꯪꯉꯣꯏꯗꯕ ꯑꯩꯈꯣꯏꯒꯤ IDP ꯀꯥꯡꯕꯨꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯁꯤꯡꯁꯤ ꯃꯣꯏꯗꯤ ꯏꯃꯣꯁꯟꯗꯣ ꯍꯦꯟꯅ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯆꯠꯄ ꯐꯪꯉꯛꯇꯕ ꯌꯨꯝ ꯆꯥꯈꯤꯕ ꯈꯣꯠꯈꯤꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒꯁꯨ ꯌꯥꯝ ꯂꯩꯕꯥꯛ ꯈꯣꯡꯊꯥꯎ ꯊꯤꯟꯗꯅ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒ ꯑꯗꯨꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ Akhoi brother de sum have tan phone dopio. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯃꯤꯡ ꯍꯥꯟꯅ ꯐꯣꯡꯗꯣꯛꯆꯒꯦ ꯑꯩ ꯃꯤꯡ ꯏꯅꯣꯁ ꯃꯌꯥꯟꯊꯦꯝ ꯑꯩ ꯌꯥꯏꯄꯣꯛꯇꯒꯤꯅꯦ ꯑꯩ ꯍꯧꯖꯤꯛ MUꯗ DBSS ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯩꯅꯣ ꯊꯥꯔꯠ ꯁꯦꯝ ꯀꯥꯖꯔꯤ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯇꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯗꯒꯤ ꯃꯆꯦ ꯃꯆꯜ ꯀꯌꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯏꯔꯥꯡꯁꯤꯒꯤꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯛ ꯆꯔꯥ ꯑꯃ ꯇꯧꯔꯒ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ Brother hogi di ningol chakauba se chattura ntraga kaudara. ꯑꯩꯈꯣꯏꯒꯤꯗꯤ ꯀꯧꯔꯅꯤ Brother hogi ꯑꯩꯈꯣꯏꯁꯨ ꯀꯧꯔꯅꯤ kai mathel thomidena hojika di chicken store da chicken to dran traga dum akhoi gi traditional fish dum kaudara. ꯉꯥꯒꯨꯝꯕ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯦ Brother hogi di. ꯑꯩꯈꯣꯏꯒꯤꯁꯤ ꯑꯍꯟ ꯈꯔ ꯌꯥꯎꯕꯅꯤꯅ ꯑꯍꯟꯁꯤꯡꯗꯨꯒꯤ ꯇꯣꯉꯥꯟꯅ ꯃꯣꯏ ꯉꯥ ꯊꯣꯡꯉꯒ ꯏꯟꯈꯠꯂꯛꯂꯤꯕ ꯀꯩꯅꯣꯁꯤꯡꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯃꯣꯏꯅ ꯄꯥꯝꯖꯕ ꯑꯃ ꯇꯧꯕꯤꯔꯅꯤ ꯍꯥꯏꯇꯥꯔꯦꯅꯦ Ado hoy brother su harau nuaina tawbiro aduga akhoi viewers sing da happy ningol chakauba haina wish happy tawbiro. ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯝ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ Thank you. Brother su kada chapiru budo. ꯑꯩꯁꯦ ꯑꯣꯗꯤꯁꯟ ꯌꯦꯡ ꯂꯥꯛꯄꯅꯦ ꯐ꯭ꯔꯦꯁꯔꯁ ꯃꯤꯠꯀꯤ Brother di kai department ti ga biro budo. ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯐꯤꯖꯤꯀꯦꯜ ꯏꯖꯨꯀꯦꯁꯟ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯁꯥꯏꯟꯁꯇ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯂꯩꯖꯔꯤ Ado akhoi SKTV gi market gi lakchabane ba. Ado brother se piba su oirabani na hadi ningol chakau matam su kushalaktre ana piba mo ina akhoi gi ningol sing da kari haininge have tang phone dopiramo. ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯅꯤꯖꯔꯒ ꯁꯤ ꯈꯤꯇꯪ ꯊꯝꯖꯒꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤ ꯈꯤꯇꯪ ꯍꯥꯏꯖꯔꯒꯦ Yam thagachari brother. Ado akhoi SKTV gi market gi lakchabane ba. Ado brother se piba am so ibire ado ningol chakau su kuidre ado ningol chakau nga mari lena na piba mo ina kui ningol sing da kari paujel piningi have tang habiro. ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯁꯤ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃ ꯕꯕꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯇꯥꯡꯁꯤ ꯂꯥꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯤꯡꯃꯤꯟꯅꯅ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯒ ꯁꯥꯎꯅꯈꯤꯕ ꯂꯩ ꯇꯥꯔꯒꯁꯨ ꯅꯨꯃꯤꯠꯁꯦ ꯂꯥꯛꯄꯗꯗꯤ ꯁꯥꯎꯅꯕꯁꯤꯡꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯀꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯉꯣꯜꯁꯤꯡꯕꯨ ꯑꯗꯩ ꯖꯥꯇꯤ ꯑꯃꯠꯇ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯄꯨꯟꯕ
ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯝꯅꯃꯛ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯋꯤꯁ ꯇꯧꯖꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯕꯤꯕ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯖꯩ ꯌꯨꯝꯗ ꯍꯜꯂꯣꯏꯗ꯭ꯔꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯨꯝꯗ ꯇꯧꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯌꯨꯝꯗ ꯍꯟꯅꯤ ꯁꯤ ꯑꯣꯗꯤꯁꯟꯁꯤ ꯂꯣꯏꯔꯒ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯕ꯭ꯔꯗꯔ ꯍꯣꯏꯁꯨ ꯐꯖꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯇꯧꯕ ꯑꯣꯏꯖꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯁꯤꯗ ꯆꯤꯆꯦ ꯐꯅꯦꯛ ꯁꯦꯠꯄꯤ ꯐꯖꯕꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨ ꯃꯣꯏꯕꯥꯅꯤꯅꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ ꯆꯤꯆꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯀꯣ ꯆꯤꯆꯦ ꯍꯣꯏ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐ꯭ꯔꯦꯁꯔꯁ ꯃꯤꯠꯀꯤ ꯑꯣꯗꯤꯁꯟ ꯇꯧꯅꯤꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯏꯕ ꯑꯣ ꯆꯤꯆꯦ ꯍꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯆꯤꯆꯦ ꯍꯣꯏꯁꯦ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯄꯥꯁ ꯑꯥꯎꯠꯇꯤ ꯑꯣꯏꯔꯦꯕꯀോ ꯑꯗ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯇꯝꯖꯔꯝꯕ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯗꯣ ꯆꯤꯆꯦꯁꯦ ꯑꯩꯈꯣꯏꯁꯦ ꯑꯦꯁ ꯀꯦ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯃꯇꯝꯁꯨ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯆꯤꯆꯦ ꯍꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯒꯤ ꯀꯔꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝꯅ ꯐꯥꯎꯋꯦꯕꯀꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯇꯣꯏꯅꯣꯁꯨ ꯈꯪꯗꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇꯪꯁꯨ ꯑꯣꯏꯕ ꯌꯥꯝ ꯁ꯭ꯄꯦꯁꯦꯜꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯕꯨꯗꯤ ꯄꯥꯟꯖꯗ꯭ꯔꯤꯀꯣ ꯑꯗꯨꯏ ꯇꯥꯔꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡꯒ ꯏꯜꯂꯒ ꯕꯨꯕꯣꯛ ꯍꯣꯏꯗ ꯆꯥꯛꯀꯧꯕ ꯆꯠꯄ ꯂꯩꯁꯥꯕꯤ ꯐꯥꯔꯁꯨ ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯆꯥꯛꯀꯧ ꯆꯠꯄ ꯏꯀꯥꯏꯗ꯭ꯔꯣ ꯀ ꯍꯥꯏꯇꯥꯔꯒꯁꯨ ꯏꯀꯥꯏꯗꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯡꯁꯨ unaꯔꯅꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯄꯨꯜꯂꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯥꯅ ꯈꯨꯝꯒ꯭ꯔꯤꯗꯣ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤꯅ ꯑꯃꯨꯛ ꯀꯃꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯁꯦ ꯍꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕꯒꯤ ꯑꯗꯨꯗꯨꯅ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯤꯡꯕ ꯀꯥꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯦꯟꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯤꯉꯣꯜꯁꯤꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯁꯦ ꯁꯤꯗꯩꯁꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯗꯁꯨ ꯑꯐꯕ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯣꯏꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯨ ꯅꯦꯝꯊꯔꯛꯑꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯤꯆꯦ ꯑꯗꯣ ꯍꯥꯏꯗꯤ ꯆꯤꯆꯦ ꯍꯣꯏ ꯆꯠꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯗꯈꯤꯅꯥꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯣ ꯗꯈꯤꯅꯥꯒꯤ ꯃꯇꯥꯡꯁꯤ ꯆꯤꯆꯦ ꯍꯣꯏ ꯀꯩ ꯗꯈꯤꯅꯥꯒꯤꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯅꯨꯡꯉꯥꯏꯕ ꯆꯥꯃꯤꯟꯅꯕ ꯑꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯋꯥꯔꯤ ꯃꯥꯅ ꯐꯪꯉꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯣ ꯂꯤꯅꯗꯅ ꯑꯗꯨꯒꯤ ꯑꯦꯟꯖꯣꯏ ꯇꯧꯕꯗꯨꯅꯦ ꯗꯈꯤꯅꯥꯒꯤꯗꯤ ꯊꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯆꯤꯆꯦꯁꯤꯡꯁꯦ ꯐꯖꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯕꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯉꯣꯜꯁꯤꯡꯗ ꯈꯨꯗꯣꯜ ꯑꯣꯏꯅꯀꯣ ꯆꯤꯆꯦ ꯍꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯇꯦ ꯑꯗꯨꯕꯨ ꯅꯤꯉꯣꯜꯁꯤꯡꯗꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯤꯗꯤꯀꯦꯠ ꯇꯧꯖꯕ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯈꯛ ꯊꯝꯖꯒꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯃꯔꯛꯇ ꯀꯅꯥꯗ ꯍꯥꯟꯅ ꯊꯨꯡꯂꯨꯅꯤ ꯑꯃꯗ ꯍꯥꯟꯅ ꯊꯨꯡꯂꯨꯅꯤ ꯑꯃꯅ ꯍꯦꯛꯇ ꯋꯥꯔꯧꯈꯤꯅꯤ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ ꯇꯣꯜꯂꯤꯗ ꯅꯣꯡꯗꯝ ꯊꯤꯅ ꯇꯝꯂꯝꯃꯤꯗ ꯀꯅꯥꯏ ꯃꯐꯝꯗꯕꯨ ꯑꯣꯏꯅꯔꯨꯅꯤ ꯑꯣꯏꯅꯔꯨꯅꯤ Thank you so much. ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯆꯤꯆꯦꯁꯨ ꯏꯁꯩ ꯁꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯤ ꯁꯥꯟꯅꯔꯝꯃꯤꯅꯦ ꯑꯗꯨꯅ ꯆꯤꯆꯦꯁꯨ ꯏꯁꯩ ꯑꯝꯇ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯆꯤꯆꯦꯅꯦꯕ ꯑꯗꯣ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯦ ꯃꯣꯏꯅꯤꯁꯦ ꯃꯣꯏꯕꯨꯗ ꯍꯔꯥꯎꯃꯟꯗꯅ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯕꯗꯣ ꯈꯪꯗꯕꯒꯤ ꯆꯦꯟꯖꯜꯂꯛꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯆꯤꯆꯦꯁꯨ ꯏꯁꯩ ꯈꯨꯗꯣꯜ ꯃꯇꯦꯛ ꯑꯝꯇ ꯇꯝꯕꯤꯔꯝꯃꯣ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯩ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯆꯦ ꯆꯥꯛꯀꯧꯕꯒꯤ ꯏꯁꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯅꯤꯅꯦ ꯎꯃꯣꯅꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯆꯒꯦ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯔ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯔꯝꯒꯦꯀꯣ ꯁꯣꯏꯈꯤꯕ ꯌꯥꯔꯁꯨ ꯃꯌꯥꯝꯅ ꯉꯥꯡꯕꯤꯒꯅꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯨꯝꯅꯃꯛꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯅꯔꯤ ꯍꯔꯥꯎꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜ
pinare harau mino kaloinana harau mino tam jab tha मेरा थागी सनारे मरक्षरा Thank you. Thank you so much, Teacher. Teacher, ko mawars na ba pang bay, say suta jo ba pang bay, gidi alam ba pa ba ne? Ado teacher, hay pulaga ko SKTV ki viewers, ma'am, happy. Ningo cha ko happy tang wish na ba yung SKTV. Ayaw mo kasi tao to rin. Ma'am, happy Ningo Jacoba. Asida sister, panik kasi ito na pasap ang live, asida sometimes pitahang sa. Sister, ma'am, kay daw ba yung teacher, ma'am, sa? Diyan kay daw ba? Oh. Tiffin jama to ko. Hanek set na pi kano to bisi kay lege je. Audition lay ba koy freshers ki. Oh jagoy sadra ba je. Ngasi audition to do ba. Ado je yam sa pasaye. Ado ningo so oy bani na ko ningo chaka bo su kui de je su hang wir mani ado ningo chaka bo na lak pa da ningo oy bani na ko habdi ko gi mayam da kai pininge kai pau jo pininge hab to. Ningo chako bo sin lak pasida ningo mayam se mayum de jetna hadi mabung mapasingduga mama paibasingduga yam nungaina haraw ta yamna yawbo oiminaro se Ado je ningo chaka bo se chatter chaga ko der. chatoini koksu kokdoini Ani mag adudi hadi hausikan sin dakinagi sumatang sa am tawe do je oi dakinadi hangkrabo na chaga ka bai to no. dakina sidi dom akoi mamu ya pirakudo aduna dom ya hadi moida sito dum bade haideba moida dum pirakudo dum ya Yam no je je do ako sa SKTV dagi lakcha bane ko ado ako SKTV gi viewers sing da happy ningo chara happy tang happy mo SKTV so ningo chako busina lakpasida akoi so harau kumaise chako buse nungaina yaw minna akoi mayang pulap yaw minarase thank you je ko sister ani su la e do happy tang se sir ka chat piru no department they hala oh kay department to piru no education department education da ado hasu kay na yung handora bo na chaga yung handora nung sasam sai ko ado ngasi class no ay bro class mind to gi ngasi ngasi class pudi tawdre ko presentation tawre presentation adum phasana tawbiram bana cha tawram ado yam nungai ado ko SKTV ki mai ki lakcha bane ba ado hasu se ningo chaka bo diwali matam so ore ado sister so had ningo so ebani na hasu yam have ado oi dum yam harawa nungai ba dum pawe ba hai tare khangdre sa kayo ado ningo chaka bo chat pi dero ko sister ma'am sa chatkani okay ado hadi akoy da kinaga hang bi kraba ko main to ke hasu kan matam ni ikay da do so okay ado yam nungai ze ado ko SKTV ki viewers ma'am da happy ningo chaka bo happy tang wish to mo happy ningo Jacoba thank you bye bye okay sila mama am su layer tumay managta sa happy tang chong sa oh Mama, nungai beribo. Ngariye. Oh, ako emi manung mama ising juice am hao na pau su tai do ka mai to uzang mai ma khutse magic ya bu sala ba. Magic yaw da bra to di khang de ko. Khara masan suna khara dum ha pagi to boy wani do mayam isa ko na nuchi da na hawi hawi ha bai wani. Ado mama se kyam kuira ge sida lei ba. Ai budi lan matung da gini. Mafam ji budi ai koi inimpong na ne. Yang ko ina phame e ko. Aduga asma hantak du suon le ba na ga suon ba da ai su ma hu sin ba ne ba dai da sumayam na hawi na chung si bi dan ko hai da hai ni Ado se me sam hao ni su khale hao rin su akhoi lei za ga ado mama se akhoi sa hadi ningo chaka ba matam su la e ko ado mama se ningo la moi bani na hadi matam su na ku se mama da matum ram ho ba phobi bra kari phobi ge hapta akhoi SKTV ki mai kai da gi lak cha bane da mama na hai bi yo ningo chako matam ni na matam dagi oina adam heta chaninge ado mama ningo chaka chat toira chakani oh ke thara ga chat toi ne ba heta chatoi ni ado khoi da khina ga di demand to bi ki mama si bo ai di chak chara ma samina lo le oina ngamja ba hapa so kai sum kai di di inte san pi na ikwan pa na hai ba ko kari leuge hange aina kari imta lei ga nu noina leining ba phani ama tang mo chu le ram si ai di kai le ram to sia chak tang chaningi ha baina aduge chak chara on chamina bagi magun do mama ado akhoi gi akhoi SKTV de gi lakcha bane ba ado akhoi gi viewers ma'am da mama na ningo chaka bana lakpa da kari paujo pining ge have tang happy yo ne
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄꯁꯤꯡꯒ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯏꯔꯥꯡ ꯄꯂꯥꯡ ꯌꯥꯎꯗꯅꯀꯣ ꯑꯗꯨꯝ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯗꯣ ꯏꯁꯩꯒ ꯍꯩꯕꯤꯕ꯭ꯔꯣ ꯃꯃꯥꯁꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯒꯦꯔꯣ ꯍꯥꯏꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ SK TVꯒꯤ ꯚꯤꯌꯨꯋꯔꯁꯇꯅꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯁꯦ ꯌꯥꯝ ꯁꯤꯠꯂꯣꯀꯣ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ ꯈꯔ ꯎꯅꯖꯔꯤꯕ ꯃꯇꯝꯗ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯇꯥꯕ ꯐꯪꯂꯛꯂꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯏꯁꯩ ꯑꯣꯏꯅ ꯇꯥꯕ ꯐꯪꯂꯛꯂꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯑꯗꯨꯒ ꯆꯥꯎꯈꯠꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃ ꯑꯣꯏꯕꯤꯌꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ SK TVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕꯥꯏ